जनता दल यूनाइटेड JDU Manipur Unit के President Kshetrimayum Biren पार्टी asigi National President बिहार के Chief Minister Nitishkumar ga unaduna Manipur thokliba wathok asi athuba matamda loisinbinaba taksinkhre Taranipal suba Lok Sabha Mikhal Janata Dal United ki mirep taraganithoi mai pakpa ngamlakpagi nungaiba phongdokpa oina पार्टी asigi Manipur Unit के President Kshetrimayum Biren National President बिहार के Chief Minister Nitishkumar ga ngasi unakibani New Delhi ki Kamras Lenda Laiba Nitishkumar gi yumda unaba aduda Kshetrimayum Biren Manipur gi miyamna haukiba sahi ama asida थेंगनारिबा अवाबा खुदोंग सादबा कयासु पाउदमखि हाइना JDU Manipur Unit के चेरोल अमना हाइरे मणिपुर थोकलिबा वाथोक असिगी मतांगदा प्राइम मिनिस्टर दा यौहंदुना थोकलिबा वाथोक असि अथुबदा वारोइसिन पुरकनबा होनबियु हाइनसु तक्सिलमखि हाइरे नीतीश कुमार नसु प्राइम मिनिस्टर उनदुना वारी साबा यावना पाइखटपा याबा थौरांगसिंग पाइखटकनि हाइना थाजब पिरखि हाइरे JDU Manipur Unit nasu Nitish Kumar gi khuthangda Prime Minister Narendra Modi da memorandum amasu pisalamgani haina serol asina makha tari amoromda state asida tongan ba chawkhat thawrang gi thabak sing paikhatnabagi matang dasu JDU Manipur Unit na makha tana proposal kaya su thagani haina serol aduna makha tari